ꯑꯩꯁꯦ 2021ꯗ ꯑꯩꯅ ꯑꯍꯥꯟꯕ ꯈꯪꯅꯖꯕ ꯅꯨꯄꯤꯗꯣ ꯀꯥꯏꯅꯔꯒ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯥꯏꯅꯕ ꯃꯩꯆꯥꯛ ꯐꯪꯈꯤꯑꯕ ꯑꯩ ꯌꯥꯝ ꯊꯤꯅ ꯋꯥꯈꯤꯕ ꯃꯇꯝꯗꯨꯗ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯦꯛꯁꯇꯣ ꯀꯥꯎꯊꯣꯛꯈ꯭ꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯉꯝꯈꯤꯑꯕ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯈꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯒꯤ ꯃꯔꯛꯇꯁꯨ ꯑꯦꯛꯁ ꯅꯤꯡꯁꯤꯡꯉꯒ ꯑꯗꯨꯝ ꯀꯥꯏꯅꯕ ꯃꯩꯆꯥꯛ ꯈꯥꯡꯉꯒ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯐꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯑꯩꯁꯦ 2020 ꯆꯍꯤ 13 ꯁꯨꯒꯠꯂꯛꯄ ꯇꯥꯏꯃꯤꯡꯁꯤꯗ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯄꯤ ꯑꯃ ꯈꯪꯅꯖꯈꯤꯑꯕ ꯏꯕꯥꯅꯤꯁꯦ ꯃꯇꯝ ꯈꯔ ꯅꯨꯡꯁꯤꯅꯔꯒ ꯑꯗꯨꯝ ꯇꯠꯇꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯛꯄꯗꯒꯤ ꯀꯥꯏꯅꯈ꯭ꯔꯦꯕ ꯁꯤꯗ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯥꯏꯅꯕ ꯃꯩꯆꯥꯛꯁꯦ ꯗꯥꯏꯔꯦꯛ ꯐꯪꯉꯦꯕ ꯌꯥꯝ ꯊꯤ ꯋꯥꯈꯤꯀꯣ ꯃꯇꯝꯗꯨꯗ ꯋꯥꯕꯕꯨ ꯑꯩ ꯋꯥꯍꯩ ꯑꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯍꯩꯇ꯭ꯔꯦ ꯌꯥꯝ ꯊꯤꯅ ꯋꯥꯈꯤꯑꯕꯀꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯋꯥꯕꯗꯣ ꯑꯩꯒꯤ ꯑꯦꯛꯁꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯒ ꯄꯨꯡꯀꯣꯛ ꯀꯣꯛꯄ ꯉꯝꯃꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯉꯝꯈꯤꯑꯕ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯈꯠꯂꯛꯄꯗꯣ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯛꯈꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦꯕ ꯑꯩꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯅꯕ ꯍꯣꯠꯅꯕꯗ ꯆꯪꯈꯤꯕ ꯃꯇꯝꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯊꯨꯅ ꯅꯪꯒꯤ ꯑꯦꯛꯁꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯒ ꯅꯪꯁꯦ ꯅꯨꯡꯉꯥꯏꯈꯠꯂꯛꯅꯕꯅꯦ ꯑꯩ ꯍꯥꯏꯖꯔꯛꯀꯦꯕ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩꯅ ꯑꯩꯒꯤ ꯑꯦꯛꯁꯁꯦ ꯀꯥꯎꯅꯕ ꯍꯣꯠꯅꯕ ꯑꯣꯏꯅ ꯑꯩ ꯃꯉꯣꯟꯗ ꯃꯦꯁꯦꯖ ꯁꯨꯡꯊꯥ ꯊꯥꯈꯤꯗ꯭ꯔꯦꯕ ꯁꯤꯒꯤꯁꯤꯅ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯦꯅ ꯈꯜꯂꯤꯀꯣ ꯑꯩꯅ ꯃꯥ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯕꯥꯅꯤꯁꯦ ꯀꯥꯏꯅꯈ꯭ꯔꯁꯨ ꯐꯤꯂꯤꯡꯁ ꯈꯔ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯔꯤꯅꯦꯕ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯔꯝꯃꯤꯕꯅꯤꯅ ꯑꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯨꯔꯒꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯍꯜꯂꯛꯄꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯩꯗꯧꯔꯦ ꯏꯕꯥꯅꯤꯗꯤ ꯌꯥꯅꯗꯕꯤꯗ ꯂꯩꯔꯕꯅꯤꯅ ꯃꯦꯁꯦꯖꯇꯣ ꯑꯃꯨꯛ ꯈꯔ ꯈꯔ ꯊꯥꯅꯔꯛꯑꯒꯁꯨ ꯑꯗꯨꯝ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯛꯑꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯀꯥꯏꯅꯕꯗꯣ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯁꯤ ꯑꯣꯏꯔꯒꯗꯤ ꯁꯥꯏꯀꯜ ꯑꯃꯗ ꯑꯗꯨꯝ ꯂꯩꯔꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯃꯨꯚ ꯑꯣꯟ ꯇꯧꯕꯗ ꯌꯥꯝ ꯊꯤꯅ ꯋꯥꯒꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯃꯦꯁꯦꯖ ꯁꯨꯡꯊꯥ ꯊꯥꯈꯤꯗꯕꯗꯣ ꯑꯗꯨꯅ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯦꯅ ꯈꯜꯂꯤꯀꯣ ꯑꯩꯅ ꯃꯥꯕꯨ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇꯁꯨꯀꯣ ꯑꯦꯛꯁꯇꯒ ꯃꯦꯁꯦꯖ ꯊꯥꯅꯤꯡꯉꯛꯄꯁꯦ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯦꯕ ꯌꯥꯎꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯔꯛꯀꯅꯦꯕ ꯑꯗꯨ ꯁꯨꯡꯊꯥ ꯊꯥꯕꯤꯔꯨꯅꯣꯕ ꯇꯁꯦꯡꯅ ꯑꯗꯨꯒꯤꯗꯨꯅ ꯑꯣꯏꯅ ꯅꯪꯉꯣꯟꯗꯅꯦ ꯃꯥꯕꯨ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯅꯦꯕ ꯃꯊꯪꯗ ꯑꯩ ꯅꯨꯡꯉꯥꯏꯈꯠꯂꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯏꯁꯥꯗ ꯑꯣꯏꯅ ꯔꯤꯐ꯭ꯂꯦꯛ ꯇꯧꯖꯔꯛꯑꯦꯕ ꯑꯩꯅ ꯑꯍꯥꯟꯕꯗꯗꯤ ꯈꯜꯂꯝꯃꯦꯀꯣ ꯑꯩꯈꯣꯏꯕꯥꯏꯅꯤ ꯇꯣꯛꯅꯈ꯭ꯔꯤꯁꯦ ꯃꯥꯅ ꯂꯥꯟꯕꯩꯅꯤ ꯃꯥꯅ ꯐꯠꯂꯛꯇꯕꯗꯩꯅꯤ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯈꯜꯂꯝꯃꯦꯕ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯩ ꯇꯁꯦꯡꯅ ꯃꯨꯟꯅ ꯈꯟꯊꯔꯛꯑꯦꯕ ꯏꯕꯥꯅꯤꯅ ꯂꯩꯅꯔꯝꯃꯤꯕ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯀꯔꯝꯕꯅꯣ ꯌꯥꯝ ꯊꯤꯅ ꯇꯣꯛꯁꯤꯛ ꯑꯣꯏꯕ ꯔꯤꯂꯦꯁꯟꯁꯤꯞꯅꯦꯕ ꯁꯤꯒꯤꯁꯤ ꯏꯁꯥ ꯏꯇꯣꯝꯇ ꯈꯪꯖꯔꯛꯑꯦꯕ ꯑꯩꯅꯒ ꯏꯟꯁꯤꯀ꯭ꯌꯣꯔꯒ ꯑꯣꯏꯈꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯏꯁꯥ ꯏꯇꯣꯝꯇ ꯈꯪꯖꯔꯛꯑꯦꯕ ꯑꯩꯈꯣꯏꯕꯥꯅꯤꯅ ꯈꯪꯅꯔꯤꯉꯩ ꯃꯅꯨꯡꯗꯀꯣ ꯑꯩꯅ ꯃꯉꯣꯟꯗ ꯑꯗꯨꯝ ꯕ꯭ꯂꯦꯝ ꯇꯧꯔꯒ ꯂꯩꯕ ꯑꯦꯁ ꯑꯩꯈꯣꯏꯕꯥꯅꯤ ꯇꯣꯛꯅꯔꯤꯁꯦ ꯈꯣꯠꯅꯔꯤꯁꯦ ꯃꯥꯅ ꯂꯥꯟꯕꯗꯩꯅꯤ ꯈꯣꯠꯇꯩꯅꯤ ꯀꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯩꯅ ꯑꯩꯈꯣꯏꯕꯥꯅꯤ ꯀꯣꯏꯅꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕꯈꯩꯗꯣ ꯑꯗꯨ ꯑꯣꯏꯅ ꯏꯁꯥ ꯏꯇꯣꯝꯇ ꯈꯟꯊꯖꯕ ꯍꯧꯔꯛꯑꯦꯕ ꯑꯩꯅ ꯈꯜꯂꯝꯃꯦ ꯑꯩꯅ ꯏꯟꯁꯤꯀ꯭ꯌꯣꯔ ꯑꯣꯏꯔꯤꯁꯦ ꯃꯥꯅ ꯑꯗꯨ ꯑꯗꯥ ꯇꯧꯕꯗꯩꯅꯤ ꯈꯣꯠꯄꯗꯩꯅꯤꯅ ꯅꯠꯇꯦꯕ ꯑꯩ ꯏꯁꯥꯅ ꯏꯁꯥꯗ ꯐꯣꯀꯁ ꯄꯤꯖꯗꯕꯗꯒꯤ ꯑꯩ ꯏꯁꯥꯁꯦ ꯏꯟꯁꯤꯀ꯭ꯌꯣꯔ ꯑꯣꯏꯍꯜꯂꯤꯅꯦꯕ ꯀꯅꯥꯝꯇꯅ ꯑꯩꯉꯣꯟꯗ ꯏꯟꯁꯤꯀ꯭ꯌꯣꯔ ꯑꯣꯏꯍꯟꯕ ꯉꯝꯕ ꯍꯧꯅꯗꯦꯕ ꯑꯩ ꯏꯁꯥꯅꯅꯦꯕ ꯑꯗꯨ ꯑꯣꯏꯍꯜꯂꯤꯗꯣ ꯑꯩꯅ ꯈꯜꯂꯝꯃꯦ ꯁꯤꯒꯤ ꯅꯨꯄꯤꯁꯤ ꯀꯩꯅꯣ ꯏꯁꯧꯗꯣ ꯄꯨꯂꯥꯡ ꯂꯥꯡꯉꯦ ꯁꯣꯟꯅ ꯆꯨꯏ ꯑꯗꯨ ꯑꯗꯥꯅ ꯂꯥꯜꯂꯦꯕ ꯑꯗꯨꯁꯨ ꯑꯩꯅꯀꯣ ꯅꯨꯄꯤ ꯑꯃꯗ ꯀꯃꯥꯏꯅ ꯇ꯭ꯔꯤꯠ ꯇꯧꯅꯤꯅ ꯈꯪꯗꯕꯩꯅꯦꯕ ꯑꯩꯅ ꯅꯨꯄꯤꯁꯦꯀꯣ ꯏꯃꯥꯟꯅꯕꯒꯤ ꯇꯥꯏꯞꯇ ꯇ꯭ꯔꯤꯠ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯂꯩꯕꯗꯒꯤꯅꯦꯕꯀꯣ ꯃꯥꯅ ꯁ꯭ꯇꯥꯏꯜ ꯑꯃꯗ ꯇꯧꯔꯤꯗꯣ ꯁꯤꯁꯨ ꯑꯩꯒꯤ ꯑꯁꯣꯏꯕꯅꯦꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯦꯕ ꯑꯩ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯔꯤꯐ꯭ꯂꯦꯛ ꯇꯧꯖꯔꯒꯅꯦ ꯑꯩ ꯏꯁꯥ ꯏꯇꯣꯝꯗ ꯐꯣꯀꯁ ꯑꯣꯏꯅ ꯄꯤꯔꯒ ꯑꯩꯁꯦ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯇꯧꯕ ꯍꯧꯒꯠꯂꯛꯑꯦꯕ ꯑꯩ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯖꯔꯅꯤꯗ ꯆꯪꯕ ꯍꯧꯔꯛꯑꯦ ꯑꯩ ꯌꯨꯇ꯭ꯌꯨꯕꯇ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣꯁꯤꯡ ꯌꯦꯡꯕ ꯍꯧꯔꯛꯑꯦ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯒꯠꯂꯛꯑꯦ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯍꯧꯒꯠꯂꯛꯑꯦ ꯑꯩ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯒꯠꯂꯛꯑꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯇꯧꯕꯗꯒꯤꯗꯤꯅꯦ ꯑꯩꯁꯦ ꯇꯁꯦꯡꯅ ꯃꯥ ꯀꯥꯎꯊꯣꯛꯈ꯭ꯔꯒꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯉꯝꯈꯤꯑꯕ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯄꯣꯏꯟꯗꯤ ꯅꯪ ꯅꯁꯥꯁꯦ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯛꯑꯣꯕ ꯅꯪ ꯅꯁꯥꯅ ꯁꯣꯏꯈꯤꯕ ꯃꯌꯥꯝꯗꯣ ꯅꯪꯅ ꯃꯥꯒ ꯀꯣꯏꯅꯔꯤꯉꯩꯗ ꯀꯩ ꯁꯣꯏꯈꯤꯕ ꯂꯩꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯔꯤꯐ꯭ꯂꯦꯛ ꯇꯧꯖꯔꯛꯑꯣꯕ ꯑꯗꯨꯒ ꯅꯪ ꯅꯁꯥ ꯅꯇꯣꯝꯗꯅꯦ ꯑꯣꯏꯅ ꯏꯝꯄ꯭ꯔꯨꯞ ꯇꯧꯖꯔꯛꯑꯣꯕ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯈꯛꯇꯅꯦꯕ ꯅꯪꯅ ꯃꯥꯕꯨ ꯀꯥꯎꯊꯣꯛꯈ꯭ꯔꯒ ꯅꯪ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯉꯝꯗꯣꯏꯁꯤ ꯁꯤ ꯅꯠꯇꯕꯤꯗꯀꯣ ꯅꯪꯅ ꯃꯥꯒ ꯀꯣꯏꯅꯔꯤꯉꯩꯗ ꯃꯥꯒꯤ ꯑꯁꯣꯏꯕ ꯃꯌꯥꯝꯗꯣ ꯑꯣꯏꯅ ꯅꯩꯅꯔꯒ ꯂꯩꯔꯒꯗꯤ ꯑꯁ ꯃꯥꯅ ꯑꯗꯨ ꯇꯧꯔꯝꯕ ꯄꯦꯟꯗꯦ ꯈꯣꯠꯇꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯒꯗꯤꯅꯦ ꯅꯪ ꯃꯥ ꯀꯥꯎꯊꯣꯛꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯑꯗꯨꯝ ꯅꯪ ꯅꯁꯥ ꯅꯇꯣꯝꯗ ꯁ꯭ꯇꯛ ꯇꯧꯔꯒ ꯑꯃ ꯂꯩꯅꯦ ꯃꯥꯁꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉ ꯂꯩꯅꯦꯕ ꯇꯁꯦꯡꯅ ꯑꯗꯒꯤꯗꯤ ꯅꯪꯅ ꯃꯉꯣꯟꯗꯒ ꯁꯨꯝ ꯇꯥꯏꯅꯔꯤꯗꯣ ꯅꯪꯒꯤ ꯗꯤꯐꯦꯟꯁ ꯃꯦꯀꯥꯅꯤꯖꯝ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯅꯪ ꯅꯁꯥꯁꯦ ꯉꯥꯛꯊꯣꯛꯆꯅꯕꯒꯤ ꯇꯥꯏꯞꯅꯦꯕ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯣꯏꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯩꯗꯧꯔꯦ ꯃꯥꯅ ꯑꯃꯨꯛ ꯇꯛ ꯂꯥꯎꯅ ꯃꯦꯁꯦꯖ ꯈꯔ ꯑꯦꯇꯦꯟꯁꯟ ꯈꯔ ꯄꯤꯔꯛꯄ ꯃꯇꯝꯗ ꯅꯪ ꯐꯠ ꯂꯥꯎꯅ ꯑꯃꯨꯛ ꯆꯣꯡꯁꯤꯟꯈꯤꯅꯦꯕ ꯅꯪꯅ ꯁꯤꯙꯔꯝꯃꯤꯕ ꯅꯨꯄꯤꯗꯣ ꯅꯪ ꯃꯥꯏ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯣꯡꯁꯤꯟꯈꯤꯅꯦꯕ ꯁꯤꯒꯤꯁꯦ ꯅꯪ ꯅꯁꯥ ꯅꯇꯣꯝꯗ ꯏꯝꯄ꯭ꯔꯨꯞ ꯇꯧꯖꯕ ꯑꯣꯏꯔꯒꯗꯤ ꯅꯪ ꯅꯁꯥ ꯅꯇꯣꯝꯗ ꯅꯪ ꯅꯁꯥꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯑꯃ ꯊꯝꯖꯔꯛꯑꯅꯤ ꯑꯗꯨꯒ ꯆꯣꯡꯁꯤꯜꯂꯣꯏꯕ ꯅꯪ ꯃꯥ ꯀꯥꯎꯊꯣꯛꯄ ꯉꯝꯃꯒ ꯅꯪ ꯃꯨꯚ ꯑꯣꯟ ꯇꯧꯕ ꯉꯝꯒꯅꯦꯕ ꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯌꯥꯏꯀꯣ ꯑꯁ ꯑꯩꯗꯤ ꯀꯩꯝꯇ ꯂꯥꯟꯈꯤꯗꯦ ꯈꯣꯠꯈꯤꯗꯦ ꯀꯥꯏꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯝ ꯊꯤꯅ ꯐꯔꯦ ꯀꯩꯅꯣ ꯂꯥꯏꯅꯕꯨ ꯑꯣꯏꯅ ꯆꯥꯟꯕꯤꯔꯕꯅꯦ ꯐꯠꯇꯕ ꯅꯨꯄꯤ ꯅꯪꯅꯁꯨ ꯁꯨꯡꯂꯥꯟ ꯂꯥꯟꯗꯕ ꯅꯪꯅꯁꯨ ꯅꯨꯡꯁꯤꯔꯕ ꯅꯨꯄꯤꯗꯨꯗ ꯀꯥꯏꯅꯈ꯭ꯔꯕ ꯍꯥꯏꯁꯦ ꯅꯪ ꯅꯁꯥ ꯅꯇꯣꯝꯗ ꯗꯥꯎ ꯌꯥꯝ ꯊꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨ ꯅꯪ ꯅꯨꯄꯤ ꯐꯠꯇꯕ ꯅꯨꯄꯤ ꯑꯃꯒ ꯁꯨꯝ ꯅꯪꯅ ꯅꯨꯡꯁꯤꯅꯩꯅꯦꯅꯕꯨ ꯂꯩꯔꯗꯤ ꯀꯩ ꯀꯥꯟꯗꯣꯔꯤꯒꯦꯕ ꯅꯪꯒꯤ ꯑꯁꯣꯏꯕ ꯑꯃ ꯍꯥꯏꯔꯛꯀꯦ ꯅꯪꯒꯤ ꯑꯁꯣꯏꯕ ꯑꯃ ꯍꯥꯏꯔꯒꯗꯤꯀꯣ ꯐꯠꯇꯕ ꯅꯨꯄꯤꯗꯣ ꯀꯥꯎꯊꯣꯛꯄ ꯉꯝꯗꯕꯗꯣ ꯑꯗꯨ ꯅꯪꯒꯤ ꯑꯁꯣꯏꯕꯅꯤ ꯅꯪꯅ ꯅꯤꯡꯁꯤꯡ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯔꯒꯗꯤꯀꯣ ꯐꯠꯇꯕ ꯅꯨꯄꯤꯗꯣ ꯀꯥꯎꯊꯣꯛꯄ ꯉꯝꯗꯕꯗꯣ ꯅꯪꯒꯤ ꯑꯁꯣꯏꯕꯅꯤ ꯍꯥꯏꯁꯤꯅꯤ ꯑꯗꯨꯒꯤꯗꯣ ꯍꯥꯟꯅ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯣ ꯐꯠꯇꯕ ꯅꯨꯄꯤꯕꯨ ꯅꯪ ꯀꯃꯥꯏꯅ ꯂꯣꯏꯅꯔ ꯂꯩꯗꯣꯏꯅꯣ ꯅꯪꯒꯤ ꯑꯉꯥꯡꯒꯤ ꯃꯃꯥ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯅꯨꯄꯤꯅꯤ ꯑꯗꯨꯕꯨ ꯅꯪ ꯑꯗꯨꯗ ꯐꯠꯇ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯑꯗꯨꯒꯤꯗꯣ ꯀꯥꯎꯊꯣꯛꯄ ꯉꯝꯗ꯭ꯔꯤꯗꯣ ꯅꯪꯒꯤ ꯑꯁꯣꯏꯕꯅꯤ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯁꯤꯅꯤ
ꯑꯗꯨꯗꯤ ꯌꯥꯔꯕ ꯁꯤꯅꯦꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯑꯦꯛꯁꯇꯣ ꯑꯩꯅ ꯀꯥꯎꯊꯣꯛꯄ ꯉꯝꯈꯤꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯕꯣꯅꯁ ꯑꯃꯒꯁꯨ ꯍꯥꯞꯄꯝꯒꯦ ꯁꯤꯒꯤ ꯕꯣꯅꯁꯁꯤꯒꯤꯅ ꯋꯥꯈꯜꯂꯣꯟ ꯃꯥꯏꯟꯁꯦꯠꯀꯤ ꯃꯇꯥꯡꯗꯅꯦ ꯅꯪꯒꯤ ꯑꯦꯛꯁꯀꯁꯦ ꯁꯤꯒꯤ ꯋꯥꯈꯜꯁꯦ ꯈꯜꯂꯗꯤ ꯄꯨꯔꯥ ꯏꯁꯇꯥꯏꯜ ꯑꯃꯗꯅꯤ ꯎꯔꯛꯀꯗꯣꯏꯁꯦ ꯑꯗꯨꯒ ꯁꯤ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯀꯃꯥꯏꯅ ꯀꯥꯎꯊꯣꯛꯈꯤꯒꯦ ꯍꯥꯏꯕꯗꯣ ꯅꯝꯕꯔ ꯋꯥꯟꯗ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯅꯨ ꯌꯥꯔꯦ ꯀꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯦꯁꯦꯖ ꯊꯥꯕꯒꯤ ꯍꯩꯅꯕꯤ ꯑꯃ ꯂꯩꯕꯗꯣ ꯐꯥꯎꯔꯛꯀꯅꯦꯕ ꯅꯪ ꯑꯄꯥꯝꯕꯗꯣ ꯑꯗꯨ ꯃꯦꯁꯦꯖ ꯁꯨꯡꯊꯥ ꯊꯥꯕꯤꯔꯨꯔꯅꯨ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯊꯨꯅ ꯃꯨꯚ ꯑꯣꯟ ꯇꯧꯕ ꯉꯝꯒꯅꯤ ꯑꯅꯤꯁꯨꯕ ꯃꯇꯝꯗ ꯌꯥꯝ ꯊꯤ ꯏꯝꯄꯣꯔꯇꯦꯟꯅꯤ ꯅꯪꯁꯦ ꯅꯁꯥ ꯅꯇꯣꯝꯗ ꯔꯤꯐ꯭ꯂꯦꯛ ꯇꯧꯖꯔꯛꯑꯣꯕ ꯅꯪꯅ ꯑꯁꯣꯏꯕ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯔꯤꯐ꯭ꯂꯦꯛ ꯇꯧꯖꯔꯛꯑꯣ ꯑꯗꯨꯒ ꯅꯪ ꯅꯁꯥ ꯅꯇꯣꯝꯗ ꯑꯣꯏꯅ ꯏꯝꯄ꯭ꯔꯨꯞ ꯇꯧꯖꯔꯛꯑꯣꯕ ꯁꯤꯒꯤ ꯃꯇꯝꯁꯤꯗꯅꯦ ꯅꯪ ꯇꯁꯦꯡꯅ ꯃꯥꯕꯨ ꯀꯥꯎꯊꯣꯛꯈ꯭ꯔꯒꯅꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯉꯝꯒꯅꯦꯕ ꯁꯤꯅꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯑꯗ ꯑꯩ ꯕꯣꯅꯁꯇꯣ ꯑꯃꯨꯛ ꯍꯥꯏꯔꯝꯃꯒꯦꯀꯣ ꯕꯣꯅꯁꯁꯤꯗꯤ ꯋꯥꯈꯜꯂꯣꯟꯒꯤ ꯃꯥꯏꯟꯁꯦꯠꯀꯤ ꯃꯇꯥꯡꯗꯅꯦ ꯍꯥꯏꯔꯗꯅꯀꯣ ꯀꯩꯅꯣꯝ ꯍꯪꯒꯦꯕꯀꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯦ ꯁꯤꯗꯒꯤ ꯅꯪꯅ ꯀꯥꯟꯅꯕ ꯑꯃꯈꯛ ꯂꯧꯊꯣꯛꯑꯣ ꯍꯥꯏꯔꯒꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯅꯪ ꯅꯁꯥ ꯏꯝꯄ꯭ꯔꯨꯞ ꯇꯧꯖꯕꯁꯤꯅꯤꯀꯣ ꯑꯗ ꯅꯪ ꯅꯁꯥ ꯏꯝꯄ꯭ꯔꯨꯞ ꯇꯧꯖꯧꯑꯅ ꯑꯩꯅ ꯍꯥꯏꯁꯦ ꯀꯩꯒꯤ ꯑꯣꯏꯗꯣꯏ ꯃꯥꯜꯂꯦ ꯅꯪꯒꯤ ꯑꯦꯛꯁꯁꯦ ꯖꯦꯂꯁ ꯀꯥꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯉꯣꯟꯗ ꯔꯤꯒ꯭ꯔꯦꯠ ꯂꯩꯍꯧꯅꯕ꯭ꯔꯥ ꯅꯠꯇꯦꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯅꯠꯇꯦꯕ ꯅꯪꯅ ꯅꯁꯥ ꯅꯇꯣꯝꯗ ꯏꯝꯄ꯭ꯔꯨꯞ ꯇꯧꯖꯧ ꯍꯥꯏꯁꯦ ꯅꯪ ꯅꯁꯥꯒꯤ ꯈꯜꯂꯒꯅꯦꯕ ꯑꯩꯅ ꯊꯝꯅꯦꯜꯗꯒ ꯑꯦꯛꯁ ꯖꯦꯂꯁꯀ ꯍꯥꯏꯖꯟꯕ ꯋꯥꯅꯦꯕꯀꯣ ꯑꯦꯛꯁꯀ ꯃꯔꯤ ꯂꯩꯅꯍꯜꯂꯒ ꯂꯩꯔꯒꯗꯤꯅꯦ ꯅꯪ ꯑꯗꯨꯝ ꯃꯥꯁꯦ ꯀꯥꯎꯊꯣꯛꯄ ꯉꯝꯃꯣꯏꯕ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯍꯦꯟꯅ ꯋꯥꯔꯛꯀꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯒꯦꯀꯣ ꯑꯩ ꯌꯥꯝ ꯊꯤꯅ ꯁꯝꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯒꯦꯕ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯄꯤꯒꯦꯕꯀꯣ ꯑꯩꯒꯤ ꯑꯦꯛꯁꯇꯣ 2021ꯗ ꯂꯥꯁ ꯑꯣꯏꯅ ꯄꯥꯎ ꯐꯥꯎꯅꯈꯤꯕꯗꯒꯤ ꯀꯩꯝꯇ ꯄꯥꯎ ꯐꯥꯎꯅꯗꯦꯕ ꯑꯩ ꯃꯥ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯁꯨꯛꯈꯪ ꯈꯪꯗꯦꯕ ꯑꯗꯣ ꯍꯥꯏꯖꯤꯜꯂꯁꯦꯕꯀꯣ ꯃꯥꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯈꯜꯂꯛꯑꯦ ꯍꯥꯏꯔꯁꯦꯕꯀꯣ ꯃꯥꯁꯦ ꯃꯥꯅ ꯄꯥꯝꯖꯕ ꯊꯕꯛ ꯍꯦꯛꯇ ꯃꯥꯅ ꯀꯟꯅ ꯍꯣꯠꯅꯖꯅ ꯃꯥꯏ ꯄꯥꯈꯠꯂꯛꯑꯦ ꯃꯥꯁꯦ ꯌꯥꯝ ꯊꯤꯅ ꯐꯖꯊꯣꯔꯛꯑꯦꯒ ꯍꯥꯏꯔꯁꯦꯕꯀꯣ ꯑꯗ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯩ ꯇꯁꯦꯡꯅ ꯑꯩꯅ ꯈꯪꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯖꯦꯂꯁ ꯀꯥꯕ ꯈꯣꯠꯄ ꯀꯩꯝ ꯂꯩꯔꯣꯏꯕ ꯑꯩ ꯇꯁꯦꯡꯅ ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯃꯥꯒꯤꯗꯣ ꯃꯥ ꯍꯦꯟꯅꯕꯨ ꯅꯨꯡꯉꯥꯏꯖꯒꯣ ꯍꯥꯏꯌꯦꯕ ꯑꯩ ꯃꯉꯣꯟꯗ ꯀꯩꯝꯇ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯄ ꯀꯩꯝ ꯂꯩꯇꯦꯕ ꯀꯜꯂꯛꯄ ꯈꯣꯠꯄ ꯂꯩꯇꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯦꯡꯉꯣꯕꯀꯣ ꯃꯥꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝꯗꯣ ꯃꯥꯅ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯖꯦꯂꯁ ꯀꯥꯟꯅꯕꯅꯦ ꯃꯥꯏ ꯑꯦꯛꯁ ꯖꯦꯂꯁ ꯀꯥꯟꯅꯕꯅꯦꯅ ꯈꯜꯂꯒ ꯍꯣꯠꯅꯕ ꯑꯣꯏꯔꯝꯃꯦ ꯍꯥꯏꯔꯁꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯅꯗꯤ ꯃꯋꯥ ꯂꯧꯕꯤꯗ꯭ꯔꯦꯀꯣ ꯁꯤꯗꯤ ꯃꯥꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯤ ꯀꯩꯝꯇ ꯀꯥꯟꯅꯗꯕ ꯑꯣꯏꯗꯣꯏꯔꯦꯕ ꯑꯩꯅ ꯃꯋꯥ ꯂꯧꯕꯤꯗ꯭ꯔꯕꯅꯤꯅ ꯌꯥꯔꯦꯕ ꯁꯤ ꯀꯩꯅꯣ ꯇꯧꯁꯜꯂꯤꯁꯦ ꯃꯉꯣꯟꯗ ꯄꯤꯔꯨꯒꯨꯝꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯦꯕꯀꯣ ꯑꯩꯁꯦ ꯇꯁꯦꯡꯅ ꯏꯝꯄ꯭ꯔꯨꯞ ꯌꯥꯝ ꯊꯤꯅ ꯂꯩꯔꯦꯀꯣ ꯃꯥꯒ ꯀꯥꯏꯅꯕꯗꯒꯤ ꯍꯦꯛꯇ ꯆꯦꯟꯖꯁꯦ ꯄꯨꯔꯥ ꯃꯩꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯄꯣꯔꯟ ꯑꯦꯗꯤꯛꯁꯟ ꯂꯩꯔꯝꯕ ꯀꯣꯛꯈ꯭ꯔꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯦꯗꯤꯛꯁꯟ ꯂꯩꯔꯝꯕ ꯀꯣꯛꯈ꯭ꯔꯦ ꯑꯗꯩꯗꯤ ꯀꯩꯅꯣꯒꯤ ꯒꯦꯝ ꯑꯦꯗꯤꯛꯁꯟ ꯒꯦꯝ ꯄꯨꯔꯥ ꯉꯥꯎꯔꯝꯃꯤꯅꯦ ꯃꯥ ꯈꯪꯅꯔꯤꯉꯩ ꯃꯇꯥꯡꯗ ꯀꯣꯛꯈ꯭ꯔꯦꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯂꯩꯔꯦꯕ ꯑꯩꯁꯦ ꯏꯝꯄ꯭ꯔꯨꯚꯃꯦꯟꯁꯦ ꯃꯩꯅꯦꯕ ꯁꯤꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯁꯦꯕ ꯅꯪꯒ ꯊꯣꯛꯅꯕꯗꯒꯤ ꯑꯩꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯑꯦ ꯑꯩ ꯐꯠꯂꯝꯗꯕꯗꯣ ꯐꯒꯠꯂꯛꯑꯦ ꯍꯧꯖꯤꯛ ꯅꯪꯒ ꯀꯣꯏꯅꯔꯤꯉꯩꯗꯗꯤ ꯐꯦꯃꯤꯂꯤ ꯄꯦꯛꯁ ꯊꯣꯛꯑꯝꯃꯤꯗꯅ ꯄꯨꯛꯁꯦ ꯍꯧꯖꯤꯛꯇꯤ ꯑꯦꯞ ꯊꯣꯛꯆꯔꯕꯗꯣ ꯏꯕꯦꯝꯃ ꯀꯥꯏ ꯑꯩꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯆꯠꯂꯣ ꯅꯋꯥ ꯂꯧꯗꯦ ꯑꯩꯅ ꯆꯤꯠ ꯇꯧꯕꯤꯔꯝꯕꯗꯣ ꯍꯥꯏꯔꯛꯑꯗꯤ ꯊꯃꯣꯏꯗ ꯊꯤꯟꯕꯒ ꯆꯞ ꯃꯥꯟꯅꯗꯣꯏꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯦꯡꯉꯣꯕ ꯑꯩꯅ ꯉꯍꯥꯟꯗꯒꯤ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝꯗꯣ ꯃꯉꯣꯟꯗ ꯃꯥ ꯔꯤꯒ꯭ꯔꯦꯠ ꯆꯥꯍꯟꯅꯕ ꯑꯣꯏꯔꯒꯗꯤ ꯃꯥꯅ ꯔꯤꯒ꯭ꯔꯦꯠ ꯆꯥꯔꯛꯇꯕ ꯖꯦꯂꯁ ꯐꯥꯎꯗꯕ ꯑꯣꯏꯔꯗꯤ ꯑꯩꯅ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝꯗꯣ ꯄꯨꯡꯃꯥꯡ ꯃꯥꯡꯉꯦꯕ ꯑꯩ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯁꯦ ꯃꯉꯣꯟꯗ ꯄꯋꯥꯔ ꯁꯤꯅ ꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦꯕ ꯁꯤ ꯇꯧꯕꯤꯒꯅꯣꯕ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯁꯦ ꯏꯁꯥꯒꯤꯅꯦꯕ ꯑꯩꯅ ꯅꯉꯣꯟꯗ ꯍꯣꯠꯅꯧ ꯍꯥꯏꯁꯦ ꯅꯪ ꯅꯁꯥꯒꯤꯅꯦꯕ ꯅꯪꯒꯤ ꯑꯦꯛꯁ ꯖꯦꯂꯁ ꯇꯧꯅꯕ ꯀꯥꯅꯕ ꯅꯠꯇꯦꯕ ꯃꯥꯅ ꯀꯥꯕ ꯀꯥꯗꯕꯁꯤꯗꯤ ꯃꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯗꯤꯄꯦꯟ ꯂꯩꯌꯦꯕ ꯅꯪꯅ ꯐꯅ ꯄꯩꯁꯥ ꯄꯥꯏꯔꯛꯑꯒꯁꯨ ꯃꯥꯅ ꯀꯥꯕꯤꯌꯣꯅ ꯀꯥꯗ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏꯕ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩ ꯑꯦꯛꯁꯇꯨꯅ ꯐꯅ ꯅꯨꯡꯉꯥꯏꯈꯤꯕ ꯑꯣꯏꯔꯁꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯈ꯭ꯔꯣꯅ ꯑꯣꯏꯅ ꯍꯥꯏꯅꯤꯡꯉꯦꯕ ꯑꯩ ꯃꯉꯣꯟꯗ ꯀꯩꯝꯇ ꯅꯨꯡꯉꯥꯏꯇꯕ ꯐꯤꯂꯤꯡꯁ ꯑꯝꯇ ꯂꯩꯇꯦꯕ ꯃꯉꯣꯟꯗ ꯁꯤꯅꯦꯕ ꯋꯥꯈꯜꯂꯣꯟꯁꯦ ꯁꯤꯒꯤ ꯃꯥꯏꯟꯁꯦꯠꯁꯦ ꯂꯩꯕꯤꯌꯣꯕ ꯅꯪꯒꯤ ꯅꯨꯡꯉꯥꯏꯈꯠꯂꯛꯄꯗꯣ ꯃꯉꯣꯟꯗ ꯁꯥꯎꯅꯤꯡꯅꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯉꯝꯃꯣꯏꯕ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯋꯥꯁꯜꯂꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯅꯪꯅ ꯏꯝꯄ꯭ꯔꯨቭ ꯇꯧ ꯍꯥꯏꯁꯦ ꯅꯪꯒꯤ ꯑꯦꯛꯁꯀꯤ ꯈꯜꯂꯒ ꯅꯠꯇꯦꯀꯣ ꯅꯪ ꯅꯁꯥꯒꯤ ꯈꯜꯂꯒꯅꯤꯀോ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯌꯥꯝ ꯊꯨꯅ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯂꯩꯕ ꯉꯝꯒꯅꯤ ꯃꯨꯚ ꯑꯣꯟ ꯇꯧꯕꯁꯨ ꯉꯝꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯀꯥꯏꯅꯕ ꯃꯩꯆꯥꯛꯁꯦ ꯀꯣꯛꯈꯤꯕꯗꯒꯤ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯊꯨꯅ ꯀꯣꯛꯍꯟꯈꯤ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯇꯁꯦꯡꯅ ꯀꯥꯏꯅꯕꯁꯦ ꯀꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯗꯛꯇ ꯀꯣꯛꯂꯛꯄ ꯅꯠꯇꯦꯀꯣ ꯌꯥꯝ ꯊꯤꯅ ꯀꯨꯏꯅ ꯆꯪꯈꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯗꯤ ꯍꯦꯛꯇ ꯇꯣꯛꯁꯤꯛꯁꯨ ꯑꯣꯏꯔꯨꯔꯦ ꯒꯦꯝꯗꯒꯤ ꯑꯦꯗꯤꯛ ꯆꯨꯔꯦ ꯑꯗꯨꯝ ꯒꯦꯝ ꯑꯦꯗꯤꯛ ꯆꯨꯔꯦꯕ ꯍꯦꯛ ꯂꯣꯏꯁꯤꯜꯂꯛꯄ ꯇꯥꯏꯃꯤꯡꯁꯤꯗꯀꯣ ꯑꯗꯨꯒ ꯀꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯍꯦꯛꯇ ꯃꯄꯥꯟꯒ ꯊꯣꯛꯄ ꯈꯣꯠꯄ ꯀꯣꯏꯗꯅ ꯆꯠꯇꯅ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯕ ꯍꯧꯒꯠꯂꯛꯑꯦ ꯍꯥꯟꯅꯗꯤ ꯈꯤꯇꯪꯗꯤ ꯆꯠꯂꯨꯗ꯭ꯔꯕꯅꯤ ꯃꯥ ꯀꯣꯏꯅꯔꯤꯉꯩ ꯃꯇꯨꯡꯗ ꯑꯗ ꯂꯣꯟꯂꯤꯒ ꯑꯣꯏꯈꯠꯂꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯩꯁꯦ ꯀꯣꯏꯕ ꯆꯠꯄ ꯏꯃꯥꯟꯅꯕꯒꯩꯒ ꯄꯨꯊꯣꯛ ꯊꯣꯛꯄ ꯍꯧꯒꯠꯂꯛꯑꯦꯕ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯣꯕ ꯅꯪꯅ ꯑꯃꯨꯛ ꯍꯥꯏꯔꯁꯤꯅꯦ ꯅꯪꯗꯤ ꯑꯩꯗꯤ ꯅꯤꯁꯥ ꯆꯥꯔꯛꯇꯕꯅꯤ ꯅꯤꯁꯥꯗ ꯇꯧꯈꯤꯗꯕꯅꯤꯀꯣ ꯅꯪꯅ ꯀꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯁꯥꯒ ꯆꯥꯕ ꯈꯣꯠꯄ ꯍꯧꯖꯤꯜꯂꯛꯑꯒꯗꯤ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯃꯥꯡꯖꯔꯛꯀꯅꯦꯕ ꯅꯪꯅ ꯀꯥꯏꯅꯈ꯭ꯔꯕꯗ ꯃꯨꯚ ꯑꯣꯟ ꯇꯧꯕꯗꯤ ꯂꯥꯏꯔꯗꯅ ꯅꯪ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉ ꯂꯩꯅꯦꯕ ꯌꯨ ꯊꯛꯑꯒ ꯑꯣꯏꯅ ꯅꯤꯡꯁꯤꯡꯉꯛꯀꯅꯦꯕꯀꯣ ꯏꯁꯦꯡ ꯁꯦꯡꯅ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯈꯤꯕꯗꯣ ꯍꯦꯛ ꯑꯩꯗꯤ ꯀꯥꯏꯅꯈ꯭ꯔ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯁꯥꯗ ꯔꯤꯐ꯭ꯂꯦꯛ ꯇꯧꯖꯔꯛꯄ ꯈꯣꯠꯄꯗꯣ ꯇꯧꯈꯤꯗꯦꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯅꯪꯅ ꯍꯦꯛ ꯀꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯇꯧꯔꯒꯗꯤ ꯌꯥꯝ ꯊꯨꯅ ꯃꯨꯚ ꯑꯣꯟ ꯇꯧꯕ ꯉꯝꯒꯅꯦꯕ ꯑꯩꯗꯤ ꯌꯥꯝ ꯀꯨꯏꯅ ꯆꯪꯈꯤꯕꯀꯣ ꯑꯗꯨꯒꯤꯗꯣ ꯅꯪꯅ ꯈꯨꯗꯛꯇꯅꯦ ꯔꯤꯐ꯭ꯂꯦꯛ ꯇꯧꯖꯔꯣ ꯃꯦꯁꯦꯖꯀ ꯆꯠꯂ ꯆꯠꯂ ꯊꯥꯗꯕꯗꯣ ꯑꯣꯏꯔꯒꯗꯤꯅꯦ ꯊꯨꯅꯅꯦ ꯅꯪ ꯃꯨꯚ ꯑꯣꯟ ꯇꯧꯕ ꯉꯝꯒꯅꯤ ꯁꯤꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ